मालेमगी ओइबा पाउ खरा अपडेट तौजरी पाकिस्तान न्यूक्लियर मिसाइल टेस्ट तौखरे मालेमगी लेबाक सिंगदा न्यूक्लियर की खुचु खुलाई अकनबा मोंगदा चांगदमनरकलिबा असिगी मनुंग चन्ना सेनमिटलोंदा खम थेंगना सोकलबा पाकिस्तान डिफेंस ता चावना सेंथंग थाददुना लाखिबगी सरुक अमा ओइना न्यूक्लियर मिसाइल सहिन अनि माइपाकना टेस्ट तौखरे पाकिस्तान माइपाकना टेस्ट तौखरबा न्यूक्लियर मिसाइल सहिन अनि किलोमीटर लिसिंग अनि हेना सानना काप ngambगा लोइनना न्यूक्लियर की तन अमा हेना लुम्बा खुलाइसिंग पुदुना पाइबा ngami सहिन अनि न्यूक्लियर मिसाइल माइपाकना टेस्ट तौखिबदगी पाकिस्तान की डिफेंस सिस्टम अमुका हेना मपांगल कंखटख्रे हाइरी मखा तारपा पाउदा इरानना इजराइलदा लांदाबगी मतिक लेते 𝗜𝗦𝗥𝗔𝗡 इरानना इजराइलदा हेक लांदारुबदा इरानना थेंगनरकदौरिबा अवाबा अमदि खुदोंचादबा कया थेंगननबा अमदि मतम सांगना इजराइलगा लाल सोकनबा ngamloidaba maramna इजराइलदा लांदागनी हाइना वासखरबसु इजराइलदा लांदाबा ngamdabani लोइनना इजराइलदा लांदाबगी मतिक इरानदा लेते हाइना इस्लामिक रिवोल्यूशनरी गार्ड्स कोर्प्स IRGC की फाउंडर 𝗜𝗦𝗥𝗔𝗡𝗟 फोंदोखरे हाइरी इरान की लुचिंगबा अमा ओइरिबा खमैनीना हमास की लुचिंगबा इस्माइल हनी इजराइलना हाटखिबगी लमन खुंबा ओइना लांदारगनी हाइखरबसु इरान की लुचिंगबसिंग अमदि IRGC की चीफ सिंगना हौजिक लांदानबा हाइबदगी हौजिक फावबा लांदादना लैरी हाइरी मसिगी मरम कया लै मदुदी इरान की मतिक मयाई लैरबा हाइपरसोनिक मिसाइल इजराइल तमना कापदा सुमनगी मिनिट 9 की मनुंगदा यौदुना मांगन ताखनबा ngamgani अदुबु इजराइलना अमुक खुद हंदुना लांदारकलबदी इरान की ओइना चावना मांगजबा हाइबदु ओइगनी मरम मदुना इजराइलदा इरानना लांदाबगी महुता अतोप लंबी अमा थेउबना इरान की याइफबु ओइगनी हाइरी मखा तारकपा पाउदा प्रलॉयगी लाई एपोफिक्स एस्टेरॉयड पृथ्वीदा यामना नकना पाइसिलकदोरी पाक सना मांग ताखनबा ngamba प्रलॉयगी लाइनी हाइरगसु खंगनरिबा एपोफिक्स एस्टेरॉयड मालेम पृथ्वीगी यामना नकना पाइसिलकदबा मरमना साइंटिस्ट सिंगना हौजिकतगी हौना यामना कुपना येंगसिनदुना पृथ्वीदा मांग ताकपा थोक्तनबा सेनबा हौखरे हाइरी कुमजा लिसिंगनी कुनमापल एप्रिल 17 दा साथ्रिबा प्रलॉयगी लाइनी हाइर खंगनरिबा एपोफिक्स एस्टेरॉयड असि पृथ्वी मया नकना पाइसिलकपा अदु यूरोप अफ्रीका अमदी साउथ एशिया की लमसिंगदगी यामना मयेक सेंगना उबा फंगनी करिगुंबा एपोफिक्स एस्टेरॉयडना लंबी खजिक्तंग थैजिलक्तुना पृथ्वीदा तासिलकलबदी मैग्नीट्यूड TNT लिसिंग अमगी चांगदा एटम बॉम्ब लिसिंग कया पोखाइबगी मतौगुमना मालेमदा चावना अमांग अता थोकनी हाइना इटी की रिपोर्ट अमना फोंदोरकली मखा ताबा पाउदा मोदीना लाल लेपनबा वारी सारबा याई रशिया अमसुंग यूक्रेन लेबाक अनि की मरक्ता अकनम मोंगदा लान सोकनरिङै चेरक असिदा यूक्रेन की प्रेसिडेंट जेलेंस्कीना लाकपिनबा हाइजरकपदगी प्राइम मिनिस्टर नरेंद्र मोदीना यूक्रेनदा चटकदौरिबा असिदा मालेमगी खंग हैरबा मियोइसिंगना फोंदोरकपगी मतुंगिना खोंगचट असि थोइना कानगदबा मानदे कानबदी लाइरदना इंडियादा अवाबा तारकपा फावबा याबगी अकीबा लै अदुमकु नरेंद्र मोदीना यामना हैसिंगना पांगथोकपा थबकी मखा यामना पोली मरमदी करिगुंबा कंडीशन अमतदा यूक्रेन गा लान लेपनबा वारी सानरोय हाइना रशिया की माइकैदगी फोंदोकिबा लैख्रबनी मखा तारकपा अतोपा पाउदा मसागी नुपी यावना पुन्ना नुपी 92 हाटकिबा serial killer चेनख्रे केन्या लेबाक की पुवारीदा ख्वाइदगी अकी तुजुंबा पोकलबा थौदोक अमा ओइरिबा मसागी नुपी यावना पुन्ना नुपी 92 हाटकिबा केन्या serial killer वेम्पियर जेलदगी नांथोक्तुना चेनख्रे हाइरी साथीरबा मिहाटपा मसागी चही 38 खक्त ngairiba 𝗜𝗦𝗥𝗔𝗡𝗟 चही असिगी जुलाई 3 दा केन्या पुलिसना फादुना जेलदा थमलकिबनी जेलदगी नांथोकिबा अदुदा महाका जेल अदुदा पुन्ना लेमिनबा मियोय 12 रोमसु यावखी चही कयागी ममांगदगी वांटेड लाउथोक्तुना लैरिबा serial killer 𝗜𝗦𝗥𝗔𝗡𝗟बु फानबा होनदुना लाखिबनी अदुबु चही कयागी मतुंगदा यामना वाना फाकिबा serial killer बु यामना लाइना जेलदगी नांथोकहनकिबा असि जेल अदुबु सेनरिबा मियोय अदुगी चावना असोइबनी मरम अदुना
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯤꯖꯤꯟꯅꯕ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯐꯥꯕ ꯉꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯖꯔꯦꯜꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯂꯥꯟꯗꯥꯗꯨꯅ ꯄꯨꯟꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 82 ꯍꯥꯠꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯍꯃꯥꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯖꯔꯦꯜꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯃꯐꯝ ꯀꯌꯥꯗ ꯂꯥꯟꯗꯥꯗꯨꯅ ꯄꯨꯟꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 82 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯅ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯅꯪꯍꯟꯈꯤ꯫ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 82 ꯔꯣꯝ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯒꯥꯖꯥꯒꯤ ꯃꯨꯁꯇꯥꯐꯥ ꯍꯥꯐꯤꯖ ꯁ꯭ꯀꯨꯜꯗ ꯂꯩꯕ ꯃꯤꯑꯣꯏ 12 ꯔꯣꯝꯁꯨ ꯌꯥꯎꯈꯤ꯫ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯏꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯇ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 139 ꯔꯣꯝꯁꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯒꯥꯖꯥ ꯁꯤꯚꯤꯜ ꯗꯤꯐꯦꯟꯁ ꯑꯦꯖꯦꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯍꯃꯥꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯃꯦꯁꯦꯖ ꯊꯥꯔꯛꯇꯨꯅ ꯑꯃꯗꯤ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯇꯦꯔꯤꯞꯁ ꯒ꯭ꯔꯨꯞ ꯍꯃꯥꯁꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒꯤ ꯊꯕꯛ ꯅꯧꯅ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯍꯃꯥꯁꯅ ꯇꯧꯔꯛꯈꯤꯕ ꯐꯣꯟ ꯀꯣꯜ ꯑꯃꯗꯤ ꯃꯦꯁꯦꯖꯁꯤꯡꯗ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯏꯖꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯏꯍꯧ ꯍꯧꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯊꯕꯛꯁꯤꯡ ꯇꯧꯒꯗꯕꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯟꯐꯥꯁꯤꯡ ꯑꯁꯤ ꯍꯥꯠꯂꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯥꯏ ꯒꯔꯜ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯃꯤꯁꯦꯜ ꯑꯣꯕꯥꯃꯥ ꯆꯍꯤ ꯑꯁꯤꯒꯤ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯈꯜꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕꯤ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯖꯣ ꯕꯥꯏꯗꯦꯟ, ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯔꯥꯛ ꯑꯣꯕꯥꯃꯥ, ꯂꯣꯏꯅꯕꯤ ꯃꯤꯁꯦꯜ ꯑꯣꯕꯥꯃꯥ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯤ ꯍꯤꯂꯥꯔꯤ ꯀ꯭ꯂꯤꯟꯇꯟꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯛꯄꯗꯒꯤ ꯀꯃꯂꯥ ꯍꯦꯔꯤꯁꯅ ꯑꯃꯦꯔꯤꯀꯥꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯆꯤꯀꯥꯒꯣꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯣꯏꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯄꯥꯡꯊꯣꯛꯂꯤꯕ ꯅꯦꯁꯅꯦꯜ ꯀꯟꯚꯦꯟꯁꯟꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯕꯔꯥꯛ ꯑꯣꯕꯥꯃꯥꯅ ꯍꯥꯏ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯑꯇꯝꯅꯅ ꯍꯨꯟꯗꯨꯅ ꯉꯥꯡ ꯁꯛꯂꯤꯕ ꯑꯁꯤ ꯀꯃꯂꯥ ꯍꯦꯔꯤꯁꯀꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯅ ꯈꯪꯕꯗꯒꯤꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯕꯔꯥꯛ ꯑꯣꯕꯥꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯅꯤꯔꯛ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕꯤ ꯂꯣꯏꯅꯕꯤ ꯃꯤꯁꯦꯜ ꯑꯣꯕꯥꯃꯥꯅꯁꯨ ꯃꯥꯏ ꯒꯔꯜ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯄꯨꯝꯅꯃꯛꯅ ꯁꯧꯒꯠꯂꯛꯄ ꯃꯔꯝꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯣꯁꯀꯣꯗ ꯂꯥꯟꯗꯥꯈ꯭ꯔꯦ, ꯔꯁꯤꯌꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯅ꯭ꯌꯨ ꯌꯥꯔꯛ ꯁꯤꯇꯤ ꯂꯧꯁꯤꯟꯈ꯭ꯔꯦ, ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯔꯗ ꯃꯣꯗꯤ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯄꯅꯤ꯫ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2.5 ꯍꯦꯟꯅ ꯁꯣꯛꯅꯔꯤꯕ ꯂꯥꯜꯒꯤ ꯁꯛꯂꯣꯜꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯂꯥꯂꯣꯡ ꯆꯠꯊꯗꯨꯅ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡ ꯃꯣꯁꯀꯣꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅꯁꯨ ꯂꯥꯟꯗꯥꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯅ꯭ꯌꯨ ꯌꯥꯔꯛ ꯁꯤꯇꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯑꯀꯟꯕ ꯂꯥꯜ ꯁꯣꯛꯅꯔꯤꯉꯩ ꯆꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯀ꯭ꯔꯦꯟꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄ ꯌꯥꯗꯕ, ꯏꯟꯗꯤꯌꯥꯗ ꯁꯣꯛꯂꯛꯄ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡ ꯃꯣꯁꯀꯣꯗ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯀꯣꯅꯨꯡ ꯃꯣꯁꯀꯣꯗ ꯂꯥꯟꯗꯥꯈ꯭ꯔꯦ꯫ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 12 ꯔꯣꯝꯁꯨ ꯔꯁꯤꯌꯥꯅ ꯀꯥꯞꯊꯈ꯭ꯔꯦ꯫ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯟꯗꯛ ꯃꯣꯁꯀꯣꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯅ꯭ꯌꯨ ꯌꯥꯔꯛ ꯁꯤꯇꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕꯒꯤ ꯉꯝꯅꯕ ꯂꯥꯟꯗꯥꯅꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯅ꯭ꯌꯨ ꯌꯥꯔꯛ ꯁꯤꯇꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯅꯣꯔꯊ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝ ꯗꯣꯅꯦꯠꯁ ꯔꯤꯖꯟ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 3,00,000 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯆꯍꯤ 2 ꯍꯦꯟꯅ ꯁꯣꯛꯅꯔꯛꯈꯤꯕ ꯂꯥꯜ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 3,03,10 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯇꯦꯡꯛ 9,912, ꯂꯥꯜꯒꯤ ꯒꯥꯔꯤ 13,592, ꯑꯥꯔꯇꯤꯂꯔꯤ ꯁꯤꯁꯇꯦꯝ 18,213, ꯔꯣꯀꯦꯠ ꯁꯤꯁꯇꯦꯝ 1,113, ꯏꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ 1,019, ꯏꯌꯔꯀ꯭ꯔꯥꯐꯠ
3,368, helicopter 319, drone 19,192, yahas 19 amadi submarine ama thugaiduna amangata thohanki haina Ukraine gi military chief ki maikaidagi phongdorakre. America ki pressure da Modi Ukraine da chatpani. International issue singi matang da khang hairaba JNU gi professor Swan Singna phongdorakibada India gi PM Narendra Modi na Ukraine da chatliba asi America gi pressure da gi chatpani haina phongdorakli. Khongchat asi da thoina kanabasu phangba ngamloi. Modi na Ukraine da chatliba asi mahaki oina ningba kainingai oigani. Khongchat asi na maram oiraga Russia saukibasu yana leiri. Panba yabadi Modi gi Russia khongchatta Zelensky su pendaba phongdorakibani hairi.